Myanmar gi ngamkhei lanchilubani haiba IRB personnel ani KNAB na pharga Assam Rifles da senior kre thasi ki tarahum doida Kotlen amsung Kotjim da thokiba ambush ki thodok matung da Naga amsung Koki ani na nakal ani makki mioi khara phajinduna thamlaga hojik phawda thador tabadagi achoubo wathok waraklingai gi cherakta Myanmar gi ngamkhei lanchin duna changchilubani haiba IRB ki personnel ani bu Myanmar da base tauba KNAB ki militant singna phajinduna thamlubadagi matam khara umkhatnarure Dosigi matang da ngarang ayuk pung tara rom tarakpada Kamjong district ki Sasat police station na kon ba Sangkalok natraga Khairong ram hairga sukhangna ba Ramphoi village da hang ba post da deploy tauba tara tramathoi IRB ki personnel ani mafong khangdar mangkhibani hari Koi ani Indo-Myanmar border paringi Sasat police station na kon ba Huimin thana manaki border pillar number chamadagina chamasukna ani phawbagi manakta hangba Sangkalok natraga Khairong temporary refugee camp ta chatkani haina thokibani hari hairiba camp asi Myanmar da military junta gi lengak lakpadagi lanjenar khiba leibak adugi mioisingna changjafam laurakliba mafam ni hari koi ani na maikai adom da chatkraba matungda makhoi gi mari makhong amatta phangba ngamlaktabadagi Kamjong district police amasung makhoi gi post ki officer amadi personnel singna mipai narurabani hari Makoy ani ke kungul li bahorpada ngarang numidang waram pung taruk lom tarakpada personnel ani asi tramathoi suba Assam Rifles da NAB gi kangbu na khusina rakre hari makoy ani bu khuchina raklaba matung ngarang numidang pung tare lom tarakpada na AR na amukhan na Sasat police station da khusina kre hari report asina makhata na hairbada Myanmar gi ngamkhai lanchilubadagi KNAB gi makutta taru roba IRB gi rifleman ani dugi maming thotlai mung tangkhul amasung partial anal kawi hari kani maru kilo cham ga marfum apan phare hari police na ngarang palel chandel lam khai dagi tholung ko sei lamkang koba chahi kuthra mari surba tengnopal gi thamna pokpi dagi mioi amana car A star MN sino taru LB ama mapan sino ahum da hap tunu purpa kani maru kilo chamaga marfumapan dasmik sino mga fare hari petrol amsung diesel gi mamal thasi ki tara manga amsung tara mapan da matang sitna petrol amsung diesel gi mamal liter de lupa ahum amsung paisa marfu tara hengar han khraba matung ngarang dagi hauraduna petrol liter amada paisa marfu taret diesel liter amadana paisa marfu tara ma thoi hengar han kiba galoinana union territory delhi dana CNG ki mamalsu kilogram amada lupa amagi sangda hengar han khre central scheme haibasi politicians singi phurkhau dagi sel puthok laga chalai banate mahesor thonawjam central scheme haibasi politicians singi phurkhau dagi sel puthok laga chalai banate politician kharana central scheme singbu political party the affiliation taunana bohona bikinu haina Republican Party of India RPI athawa legi national general secretary Mahesor Thonawjam na phongdorakre waphamasi Rashtriya Byosi Yojana RBY amadi assistance to disabled person ADIP scheme gi makhada Imphal gi composite regional center amadi Pradhan Mantri Divyakshya Kendra ga khusamdaduna Kasamthong AC ki pisum nongthombam leirakki imoinu community hall da pangthokiba ACC ki ward number 32 gi ahal oiraba singi assessment KM ki ngarang aroi banwitta saruk yaraduna phongdokhibani mahakna makhata na phongdokhibada numit humni supna ACC ki tongan ba mafam da pangthokiba assessment program singasi ehakna sel puthoklaka pangthokpanate program asi pangthokna na thodang lawba khaktani central scheme gi kanaba lawba haibasi miyam gi hakne miyam gi hak lawbada political party singna mingsat lawna na ba natraga voter singda political party gi oiba influence pina na honaba thengnare miyam gi yaifana na gi damta semlakpa scheme sing beneficiary singda yawan ba haibasi miyam gi mihut oiriba singi mathawni mikhal mai pakraga masak uba phangkhidraba mihut sing vote matam naksilak labanina scheme khaujau puthuraklaga voter singbo apangbasi ba horaklagani senpham na scheme singtigi lawthoklaga masagi furkhau dagi sel puthoklaga miyam gi thogal tawba sarkhigani
masida miyamna pangthabiganu hojik kadar tawriba lusing vote ka kibaga masak phawba uba phanglaroidaba kuitre scheme gi senpham kharaga vote ka mantikna gumsi miyambu apangba siraga lusingba saribasing miyamna para tambirasi haina phongdokki African swine fever sandorpatagi district kayada oksa yonba thingjinkre Nagaland state ta African swine fever ASF sandorpatagi Nagaland lengak na surveillance amadi containment ki kongthang kansin kibaga loinana state asigi tongan ba district singda ok amasung oksa yonba puthok pusin tawba amasung mapandagi pusilakpa thingjinkre authority singna phongdor kibda mon Dimapur Makoksung na singba district singda miyamna matam kharadi oksa thongduna sabiganu masida natana sel manglagni haina kiduna oksa loiriba mioi singna ahongba mamalda oksa yonthokpa amasung atopa mafamda thadokkinanaba honabagi thawong kudakta lepkadabani haikre Nagaland lainga ki direction matungina Kohima amasung state asigi maruiba city kayada oksa yonba dukan sing thong lonakre yamna launaganba swine fever asina ok kaya si halabasu miyoibada swine fever asi sandorapatagi sangdi asuki matik nemi adubu ok loi jariba amasung lalon itik taujariba miyoi singdadi lupa lakh kaya manglagni hairi Nagaland police na Manipur da thokliba irang gi matangda miyam da section wa thamlakre Manipur da thokliba irang asi ngamkhai lan na yumthang naba state singda sandoraptuna law and order gi phibam da chauna akai ba lakadra haib gi singnaba leiringai cherakta Nagaland police na miyam da mikop na hom singna leibiu communal oi ba irang sagat biganu amasung tangdu laita ba mawong da lehensi haina appeal tawrakre Director General of Police Rupin Sharmana Nagaland gi miyam da social media platform singda miyam mukihan khanganba communal tension wangkhat hangadaba comment sing amasung verify tawdaba information tunga nasingba sandokpi ganu haiki DGP gi appeal asi kulai pai ba group singna Manipur ki Kangpokpi district ta phajan ki ba mioi sing rescue tawnanaba source operation chatharingai cheriktani United States ki Pentagon na declassify tawroba UFO files ki anisuba batch puthorkhre United States ki Defense Department Pentagon na unidentified flying object UFO gi matang da khomjindun thamlamba declassify tawrba file singi anisuba batch thadorkhre President Donald Trump ki order matungina thadorkiba declassify tawrba UFO gi file sing aduda karino khangma ngamdaba mangal apaiba potsak na singba kaya thengnakhibagi marik chumba wari yaurumki Warising adugi manungda mamang sahida US ki intelligence officer amana karino khangba ngamdaba angang ba amsung hangama pal machu gi mangal ani koipai pai dun leiba thengnakhi haina irambaga loinana United States ki fighter jet sing na mangal ani adu tanakhi hairi Malem gi anisu balanjau gi matung kumja lising mga samapal nifunipan amasung lising ma samapal yang khaida United States Air Force amadi Armed Forces Special Weapons Program gi file amana New Mexico gi Sindia da leiba top secret facility amagi manakta asangba machu gi ipak pakpa dix kumba potsak kaya paisilakhi gi wari yaurumki United States ki Central Intelligence Agency CIA gi intelligence report amadasu kumjalising mo samapal humdraw humdoida USSR gi mafam amada asangba mangal kayana nongthakta koirok koiba circle gi mawong semduna leiramba thengnakhibagi report yaurumki hari declassified tawroba file sing asi thadorokpada United States Department of Defense amsung Pentagon na hairiba file sing asi da palliba wafam sing amsung yauriba wari sing asi hojik phawba solve tawba ngamdriba case sing ni amsung case sing asi karino haibadu mayek sengna phongdoknanaba data leite haina thamlakhi thadorkiba file sing adugi manungda kumjalising magasama pal humpu mapanda tha lebak ta han bo oina mioi bana chatpangam khiba Apollo 11 gi matungda chatkhiba Apollo 12 mission gi astronaut singna deep space ta tumnana bo honori ngai da karino haiba khangba ngamdaba mangal kaya astronaut sing aduna tungliba spacecraft adugi mapanda paiduna chatkibagi wari yaurumki hairiba mangal sing adu mid uisinduna leiraba fawda uba ngami hainasu Apollo 12 ki
audio recording amada palamki UFO filesing asi Pentagon na makata na declassify tawkigadori hari lan gi chaitheng marakta leba kuntaret na World Bank ki crisis fund khonglei yang na launa na honar khre New York me kulumdoi so lisingani ka kungi matung da Russia Ukraine lan horkibadagi malem gi senmit lon da chaitheng pidun lakraba matung sahi asigi February da Israel United States amasung Iran gi lan thoktuna thau gi maruoiba lambi oiriba Strait of Hormuz thingjin khibadagi lan na piba chaitheng khanghen henjilaktuna leiba kaya da awaba mayuk narakpadagi leiba kuntaretna World Bank ki crisis fund khonglei yang na lawba yananabgidama khongthang laukhotnarakre hari agency ki pauna phongdorpada crisis fund lawba yanaba honor kiba leiba kuntaret adu karamba leibak singno haibadi World Bank ki maikaidagi phongdor kiba leitri adumokpu West Asia gi lan hor khraba matungda hojik fawda World Bank na leibak ahum gi crisis fund ayaba pikre amsung atopa leibak sing asigina process ta leiri hari lan asina malem gi energy market ta chauna setheng pirakpadagi developing countries sing da thau amasung harna singba marangkai na phangdabgi miyam na kok ta khut hamna duna lakhibani lan gi setheng mayok nanaba World Bank tagi mateng niri haina Africa gi Kenya amasung Iraq leiba ki official singna pongdor khibasu laikre World Bank ki president Ajay Vanga na mamang thada World Bank ki crisis fund asina lan gi setheng phanglaba leibak singda mangjaunana yanakhiba tengbang piba yahangadoribani tengbang asi saurakna US dollar billion kundagina kunmanga rongini haiki